Myanmar ki Mindon Township ta military na ret chathaduna yum yankhai mathakta mai thaduna manghankhre. Gobru thangjing lai from Mei Thakhre Unc yellow purup sing horok from ne haina Gabu Union Manipur na thadorak patserol amana hairi Ningsing ba thok traba matam dagi aikhogi ipa ipusinga sagon naduna lakraba tatna thanaba yadraba Gobru amadi thangjing khubam asi Mei Thakhre oina Kuki sing na uribasi aran mane Kuki sing iramdam sigi yalhomi natabana horak ngi puari kedangwe de sukangloi haina Gabu Union Manipur gi president Dr. K Hera Kabu na thadorak patserol amana hairi Zerol asina makata na hai Gobru amasung thangjing lai from da lai khurumbada ayat akai pibasi lamdam sigi along missing da singna bani lori da bagi maram laite thangjing chingda kabui salang mai bana lairamba tingpui khun tarambagi wari amadi Gobru chingda kabui singna khundaramba kabui long kabui wan na chingbagi wari puari ka sagona duna lakli Moirang Kanglai ronda kabui tomba kabui salang mai bagi nungsiraba ibudau thangjing da tatna thanaba yadraba puari kyam yamna khangnari Miramdagi haizilaklaga iramdam si muthatnaba honaribasing asidagi aikhoi punamakna section minaba mathau tai natragadi khunai si mutkhiba yai hairi UNC ga Kukina Yasinnakhiba Wafm Handoku lup ahumna demand tawkhre KNO na thagalakli Inpui Naga gi khul Kuki gi malhanba mongda thadorkhiba warol adugi matangda United Naga Council UNC na mapung phana sengdor kadabani haina lup ahumna taksankhre All Inpui Students Union Inpui Naga Youth Organization amasung Inpui Naga Women's Union na UNC gi President da pisin khiba cheron amada hai Kuki NP Manipur amadi UNC na January 13 ta thador khiba joint statement adu parubada angakpa poi Naga singi apex body ama oiriba UNC ke songlung village bu Kuki singi khul oina sakhangbagi maung da thador khiba cherol aduna zamamna ba pohle mafam adu da ke songlung ko ba khul amata laite lenga ke record ta su yaude Kumza lising ani taraga tereta Inpui gi lamda farmhouse ani khak sakhi Tanphoimon area da farmhouse ani sakhi badu customary loan natraga historical gi oiba maungda khul oina sakhang balaite state lengang da sukhunni haina lokthokhi balaite UNC amasung kim gi joint statement aduna miamda chamam naba pohalle haina palladuna cherol asina hai achumbada yumpham oidaba amasung kanglup kodimak na yaninga da maungda thabak packet kadabani UNC na lam amadi right ka mari laina bahiram singda haksin na lobaga loinana tarai na thabak tawroi dabani ke songlong ba Kuki khul ama oina sakhang bagi mongda thador khiba joint statement adugi matangda miyam gi chamam na ba kohanaba UNC na mapung phana sengdor kadabani mari laina ba tribe amadi lam mapuga tanaramba tawdana nagagi lam Kuki na claim torkpada achumba malhanna bagi mongda thador khiba cherol adugi matangda marik chumbu Wafm phongdok tuna chaman na ba kohangadabani hairi Amarom da Jelengrong United Front Kamson gi kangbuna ke songlong village mai tharam badagi thorok libuwa thok asigi matangda matam chanam yeng changlakpagi damak GPRNN gi ato kilonsar amadi NNPG gi convener N Kitobi Jimomi bu Kukina National Organization KNO na agat pa phongdokre KNO gi president PS Haukipna N Kitobi Jimomi da thakhiba cherol amada hai Sahi ani makai hena thorkiba kanglukpi irang namaram oirga mipaiba poklaba miyam gi punging phathana bagi dama NSCN na lokal liba thorang adu singthaningai ni
nungsi chanana hingminaba haiba NNP gi wakolon bu ikai khumnaba uli hairi Manipur da anoba lenga coming soon 50-50 da leiri lengak semagi matangda kuki MLA kharga Amit Sahaga Guwahati da unarba yai cinema hall singda coming soon haina screen da tharamlaga film adu kapasu yauki kaptabasu yauki bagum Manipur da anoba lenga coming soon 50-50 da leiri lengak ama seman bayabagi matam su tha makhai amarom tamangai silakpaga loinana Manipur gi miya marakta su lengak soidana semgani haina basu yawi aduga semlaroi house dissolve tawkhragani haina basu yawi Marak asida MLA singsu lengak sembagi matang asi party gi high command amasung central leaders singi khutta laikibana makhoi su karimata khangba ngamdabadagi thar hullaga leinari adom oinama hojik phawbagi oina February amada parliament ta puthokadaba budget ta Manipur gi tokhaiba budget ama puthoknabagi wafam yaudri masi hektamak hapselakpasu yai mathong khangba ngamdri karigumba budget puthokpa asida yaroktragadi popular government ama February gi ahan bachayol da leiraba yai haina panabasu yawi Guwahati dagi phangba pauna hai Union Home Minister Amit Shah numit nini gi khongchatta ngasi numidang pung 9 tabada Delhi dagi Guwahati da thunglaragani mahakna Guwahati da leiningai si thabak yamna chingedori tongan ba project mayam sangaba urep yung tamba khak natana ikoi kuidana pangthokadorba state assembly gi mikhal gi matangda mathang naina mifam kya su pangthokadori adum oinamak marak asida Manipur gi kukijo MLA nipan ayeng Union Home Minister Amit Shah ga unarba yai haina panari Hanadi Union Home Minister Amit Shah ngarang January 19 da Guwahati da lakani amasung ngarang numidang kukijo gi MLA singa unagani hainarambani adubu maha khongchat adu tangai fadaba kharagidamak nongma chontharga ngasi numidang yorkadabana maram oiraga hanagi schedule sing adu da ahongma mathang lakpani hairi marak asida kuki community gi marakta state asida popular government ama semhandana ba yamna kanna lobby tawri Masigi sumatakta miyam gi pressure ama lehenaba ngarang su Churchandpur district headquarter da mahiro singna no popular government haiba banner gi makhada khongchat ama chatkre central government na hanjin kuki singi oiba separate administration natraga union territory semba oithokloi haina phongdokkhrabasu makhoi gi demand hojik phawbo hongdokpa leitri lengak seman danabagi pandamda state asida nongmai yauna bomb top caption bagi lan amuk horkadra haibagi singnaba lei Masina Manipur da ing tappa hanjilaktri haibagi message ama pihananaba kuki khulai paiba kangbu kharnanasu yamna kanna honari maitai singi oinadi Manipur da popular government ama leiraba matam khaktada state asida tangdu laitaba pura hanbangamgani haina thajanabaga loinana